Rims ko na matam gi oiba mathau tawa posting recruitment torok matamda matam sana thaba haidok pangamdri bis karigi no haina hangnarakli Regional Institute of Medical Science Rims ki oina matam gi oiba mathau tawa posting recruitment torok matamda matam sana thaba haidok pangamdri ba karigi no loinana recruitment torok matamda Rims na tawbagi muhta AIMS na tawbu oina Common Recruitment Examination pangthok libas na karigi no haibisi praja section kyari uhong kya hangnarakli Praja section kya adi hangnarakli buhang singa sigi manungsana kumza English singa niga taraga taruki January taraga tarukta matamadugi Rims ki director Professor S Rita Devi na thoki ba order mana MTS post samaga kuntraga mari launaba matik saba candidate singi application kauki aduga kumza English singa niga kungo humdugi November taraga ni thuri exam toki adu bungasi fawba post adugi result mapung phan haidoktana laidi result haidok pangamdriba adugi tuan ba maram singdi garamgane dubu kamdauna kadai digi maram singa du tholaklibano miyoi khara khaki aningba apamba thunganba ngamdi haiduna miyoi lising kya gi punsi manganana bo honabade asumba khongthang oiroi hairakli maram aduna MST gi post sama kuntraga mari laukiba sigi ayat apan piriba singasu lamdam sigi thapak phangdriba na kya gi tungi punsi bu kanbiduna amadi mari lenaba singa tatok tasin tawduna waroisin ma purana bo khona ba mathok tari maduna trabadi ayat apan piriba singi mathakta khusaunaraba exam thakiba miyoi sing ona onsilagu heningai leti maduna kathokpaga loinana Rims pu awangba takta pukhanaba madi mathok taba posting mentionna bo honariba Rims ki makok thongba official singna honariba kya sibu tayona ba mai keida puna bo honaba haibasisu asumba khongthang amadi nati hainasu phongdok ngarakli nakala maramda mamang sai English singa niga kunga marida Rims ki mathok taba tuan ba post ani ki yangkai kokhi posting adugi exam Rims na sinbigi mahuta AIMS ki makhara common recruitment examination oina pangthoki maduna maram oiraga TS asigi naha khara khakna exam adu bu saruk yabangam ki apunba post ani gi yangkai kauki ba tuda state asigi oina subnatagi candidate kunga manga khak mai pakhi makoi singa dugi manungda painter ama CSSD assistant grade ama driver ama lab assistant ama MT taraga taret dark room assistant ama nursing officer ohumni makoi singa dugi manung ST mapan SC ama OBC marini atai lemhori ba posting atop state singdagi ngakto oiri hari maram aduna Rims ki mathok taba posting lobo matamda karigi damakta AIMS na common recruitment examination oina pangthok libano haibisi lamdam asigi miyamna khangan mamthui hiram asigi matang state asigi MP anina parliament ki mifamda puthok biduna lamdam asigi thabak phangdriba na hakya amade lamdam asigi sitmilon yingbiduna Rims ki ahang posting lorakpa matamda Rims na exam lohonana bohona pamtokli punamak sing asi leiduna su mangjil thana sangsilakliba Rims hospital gi mathau taba posting lorakpa matamda ayat apan amata pidana matam sana thabak haidoknaba hona pamthoi haidi Tamenglong district ki Daibegzang Kuki lalhauba lup ani marak nomai kapna bigi thaudokta miyoi manga siri ngase wangan bada khulai paiba Kuki laholup ani ki marakta nomai kapna bigi thaudok thokpadagi Kuki laholup ama ki miyoi manga laikhidra haidi pauksi isna thajaba yaba mafamdagi phangba paugi matung inadi nomai kapna bigi thaudo adu nungba subdivision gi manung chanba Tamenglong district ka tainaba Tamenglong district na konba Daibegzang village thokibani haidi nomai kapna badu laikhidraba singadu sin Kuki Mezo Army CKMA gi lanmi singni hari laikhidraba singadugi maming Alex Saiboy Pongba Rambo amadi Ringo ko bamiyo sing iramba ya haina thajanari khutona bagi thaudo odu matau kran ba thokiba no haiba hausu phabi oina khangmangamdri atopa pawgi lekhuna magi matung inati Tamenglong district ki Daibegzang village ta leiba ka suspension of operation su yaudaba ko kila holop UKNA gi ke manung da thokibane laholup adugi duty tawriba member amana ke manung da leiba mamanaba manga nongmaina kaptuno hatkibani su haina pawshna haidi Manipur University da rule and regulations semdolaga recruitment pangthokna bo honari SSUM Manipur University da leiba recruitment policy gi matung ina English ngani ga kunga manga gi me kunga homdoi dagi Environment number 3 2025 thoktuna department taraga mapan gi professor associate amadi assistant professor puna nifuga taruk post lawda post code 017 oidiba department of teachers education gi recruitment sida assistant professor taraga manga 7 UR 3 OBC 3SC AST 1 EWS asi
NCTE National Council of Teacher Education Regulation 2024 amadi MMN 2017 notification tang kungamapan thamanga English ngani ka taraga tre loinana UGC Regulation 2018 gi makada lawani haribasi sengdabani haina Socialist Student Union of Manipur SSUM gi President S Yaima mitaina press thokpa sirolamana hari sirola sinhai NCTE की रेगुलेशन वांग पोस्ट असी लौरिबनी मरमदी NCTE 2014 की रेगुलेशन की मतुइना अपेंडिक्स for Norman Standard for Bachelor of Education program leading to the Bachelor of Education BED degree की ओइना recruitment normal detail द पीरी लोइना BED की teacher students ratio असी 1:25 की हेन बियारोय लोइना माहिरो unit अनि की ओइना fixed ओइना ओजा regular तरागा तुरुक लाइगदबने हाइना मयेक सिंगना पीरी अमदी NCTE 2024 Appendix 4 की 5.2 qualification की मखादा faculty teacher हाइबदी principal HDO respective in education or foundation course curriculum and pedagogy course in the singba mayek singna pidi hari siolasin hai Appendix 5 normal standard for Master of Education program leading to the Master of Education MED degree gi matung inna teacher student ratio asi 1:10 oigadabani loinana unit ama 50 students ki oina oja tara oigadabani madura professor ani associate professor ani assistant professor taruk loinana MED oja gi qualification asi BED की eligibility की तोंगान मरमना Appendix 5M ED अमसुम Appendix 4 BED की ओजासिंग तोंगान eligibility केता criteria पीरी मरमना Manipur University की teacher education की recruitment असी यामना सोइबा अरानमना पिक थन मरमना AMU की authorities ने recruitment असी हाउद्रिंगै सेमदोकदबने हाइदि सिरोल सिनहाई तोंग लीगल गोब चैथिंग थेंगनदनबा रिक्रूटमेंट असी रूल एंड रेगुलेशन फजन सटनगदबने मी खरगी अपाम थबक हाप यानब मोंग रिक्रूटमेंट तौरदबने तौरिबा मियोयसिंग अदु करप्शन तौबगी सौन ममी ताबग लोइनना लैबाक यिकनबनी हाइना लौगरे मियोय अखनबा हाप यानब तौब रिक्रूटमेंट असी खुदक लेपदबन लोइनना रूल लाइरिबसिंग असी थुगाइरगा मसागी इंटरेस्ट तौरिबा मोंगसी लेपलगा अमदी सेमदोकलगा तौगदबने हाइदि शोलसिन हाई BED अमदी MED की ओजा तुआन लेगदबसिगी मुहत्ता डिपार्टमेंट की ओजा ओइना माहिरोई यूनिट कयागिनो हाइदबिदा कौनिंगबा पोस्ट खरा पिरकली हाइदुना मतम की सेमदोक्तुना कौरिबसि मपु पानबा मई तमफमगा पंख ओइरि Allied subject haina palibasi define tawdabida amadi NCTE regulation de allied haibasi yawdabida recruitment da allied hapsilabasina atopa subject ki mioi khara kannanaba pandora box hangdokpaga sapmane loinana asoiba mayam ama leirabasu recruitment tawgani haribasi tungna teacher education ki maraibak amadi asoiba gi polomasi kanana pugadabano haina hangnarakli लोइनना मणिपुर यूनिवर्सिटी अथॉरिटी ना असोइब मयाम असि खंगना तौरीब्रा नत्रगना खंगदना तौरीब्रा हाइबदो मियंग संगनि लोइनना खंगलमदब तारबसु प्रेस रिलीज असिन हौजिकती खंगलबा मतुंग खुदक सेमदोकदबनि सेमदोक्त्रबदि तुंगद लीगल गोबा कन्सिक्वेंस अदु कनाना पुगदकी हाइबदो लेपदबनि ओजा खनखिबसिंग अदुना पुगदरा नत्रगना यूनिवर्सिटी अथॉरिटी ना पुगदरा हाइबगो हंगलकली ओलक्प सहीदा लमी सिंग लिसिंग अनिगा चौवादा अहोंग ममल हार फंगलगनी कंगलेपाल बोर्ड की सक्सा हैजानबा फिराल थेनबा कमिटी सेमबी की मुत लमी सिंग याइफनबा कमिटी सेमबी होइना RPI मणिपुर स्टेट की वाइस प्रेसिडेंट ओरिबा सपम कंगलेपाल न फोंदोखरे हारिबो वाफम सिंग असि इम्फाल ईस्ट की लमलाई असेंबली constituency की मनुंग सना लैबा हौखिबा इंग्लिश अंगनी कुनगो हुमदो की मे उहुमदी की हौरखिबा कांगलुक इरांग सिनमा खम थेंगना वहलबा थमना पोकपी अमदी सना साबी खुन की युमथोंग यांखैदा अहोंग ममलदा यूरिया येंथोकपा की थौरमदा कंगलै पालना फोंदोखिबनी मांगना मखाताना फोंदोखिबदा लैबा आमा लमदम अमा सखोतपा हाइबसि मफम अदुगी लौमी सिनमी सिंगी असबो थौदांग लै अखोगी खुंगंगी लमदा लैजरिबा लौमी मियामना लौमी सिंगी ओइबा कमिटी लेपियु अदुदा ओलाकवा सहीगी युमथोंग लिसिंग अनिगी चौहादगी तादना मतमतमगी संगबा मही मरोंग अमदी मतमगी मतुंग इना मथौ ताबा हारसिंग अदु गवर्नमेंटना अहोंग ममलदा फंगननबा होनाजगे हेना सपोंदोखि मांगना मखाताना हाइ लामलाई एसी की ओइना हौखिबा सही खरगी ममांगदा होइद्रोम खुंदगी लौमी सिंगना पोरोंपात लैबा एग्रीकल्चर ऑफिस ता अहिंग लेकलगा हार लौनबा सतपगी लंबीदा एक्सीडेंट थोकपदगी लौमी अमा लैखिद्रे अदुगा अमना असो अपन नंकी लैबक थीबदि हौजिक फावबा अखोगी लमलाई केंद्र असिदा
awon ba mata leitri ngasi su lamlai AC ki mekai digi miyam na porom patamna salaga urea bag amagi damak numit su pa mata mang gi figam da adumak leiri mathang larok ta gidi soidana lekai da soidana ahong mamal haibadi lenga na pidi ba mamal adumak da laumi singna urea har phangana na basilagani board ki phiral thina ba committee semgi mutta laumi gi committee lekai da sembiu laumi miyam gi punsi yai pharaba matam da lamlai AC sakut halakani lekai da semga doriba laumi gi committee du gi kuthang da laumi singda lenga na lepa mamal da har phangana na bo honagani lamlai mekai da Pongdongbam Gram Panchayat ki mafam sing launga na pali aduga atai GP na khara thingi phibam sing asi mari lainaba sing na ubida bana har gi awaba si miyam na mayuna bani lamlai gi laumi sing gi awon ba masoidan olakpa sahida gi di laklagani awon ba sina mapung pha na English sing ani ga kunga tereta miyam na laklagani English sing ani ga kunga tereta gi lamlai e si da urea har si lenga na lepa mamal yum thong kuding da phangalagan hana su mak na phongdokhi MLA ke Ranjan asabu thaudang lauduna sakpi river mathakta kasadam sem loiduna lopari sahung yankhai rom da ising phangana na bathabak packet khri Irang asina maram oiraga singkhong singyada laidiba laumi singna lau subada pungning laitana thabak subada akiba madi mi paiba kya laumi singda phawriba sugunu amadi Serou gi laumi singna akiba mi paiba mata laubi laibigano isingi awaba laitana banga sidagi Serou gi lau pari sahung yankhai rom da amuhana ising pinaba Serou part 3 ga tainaba sakpi river gi mathakta kasadam semba hori hayeng phawgi manungda loisinduna hana gum labukta ising piba horagani haina MLA ke Ranjana phongdorakli MLA na hai handak Bishnupur district ki Phobalad laumi ama lau suringai da nongmaina panbagi thaudok thokraba matungda laumi thabak subada akiba lairiba si Serou gi laumi singi damak mahakna Serou da leiduna hana dagi security force na ngak sienuna lairiba sigi mathakta hena section thorang lauduna pamdaba thoningdaba thaudok thoktana bagi damak Serou gi lopham sing mapung phana lau lokpa loidri phawba laumi singi damak isamag yauna ngak singani haki MLA Ranjana makhatana hai kasadam semjin baduga Serou maikeida leiba nifugutaruk Assam Rifle Serou da leiba BSF sugunugi SDPO na singba kangbu singna yamna section na ngak sienbagi thabak sathari loinana kasadam asi mai pakna mapung phana loisinna ba JCB amadi broken machine yauna sugunu AC gi kaksin kunaudigi naha samhen sugunu amadi Serou gi laumi sing punami yoi sani henmana dam semjin badu da asobu thaudang nori masigi da magni fugu taruk suba Assam Rifles BSF amadi SP kaksin gi paukta ki makhada asobu thaudang loriba SDPO sugunu na lusingba police ki team loinana Serou miyam gi damak ta mateng pangba lakpi riba kaksin kunau amadi sugunu gi counselor sing amadi naha sing bu hainingai leitana phongdorakli Amaramda Serou gi laumi singna su awaba mayuknariba Serou miyam gi damakta mateng pangba lakpiriba singamadi isor magni haina lauriba MLA bu su hainingai leitana thakatpa wafam sing phongdorakhi Ziaranung singna khundaba mafam su gi kem thamjin mahaiba si amuhana hadanana basinmani Zirarong singna namla tariba mafam sing sugi kem thamjilak phaiba si Manipur ingna tapna lehendana ba koki amasum nagagen gi markta khatna India lenga na sin mathoksil ni haina lawi haina Zirarong United Committee Manipur gi president Maibon Phaumaina phongdokhre namdolong na pangdokiba pawgi mi pamada magna makhatana hakibada koki su kangbu sing wari sanaduna sugi kem taraga mari dagi taret handaba haibasi aphaba oirabosu Zirarong gi jagada nauna su kem sajilak haibasi yawangamloi Sen koki kangbu sing asi nau na ngaktani aduga ngasina Zirarong gi lam kya makhoi gi lam ni haina claim tawksilaga German road amasum Tiger road haina maming thonjelak pa sida India lenga amasum Manipur lenga na tumini yengdun laithokpa si yamna lebak thibani makhatana pamdaba thaudok sing thokaloi hairabadi sugi camp sing asi Champur Ferzol amasum Tenopal oina thambiyo loinana naga taba mafam sing da ban chathari pa sida UNC da koki jau sing na tokna ba appeal tawriba si UNC asi koki loop sing gi makhada leibana tiakhe Bengaluru da Kuki Nupi ani da gilupa crore taraga mari henbagi drug phare drug trafficking singi mathakta authority na akan me action lakhot kadabani N Birem Bengaluru police na Manipur dagi ama yon Kuki Nupi ani dagi market lupa crore 14.69 gi belu oigadaba cocaine drug kg tet phare ari pa auction makhata na hairibadi Directorate of Revenue Intelligence na hai level interstate smuggling racket ki sarugam oina sa tharakpo operation gi manungsana makhoi ani edu fort ki bani phara wasing adu Manipur gi laljang lubai amasum Mizoram gi lalthang liya ni kawi
amasum Bangalore gi Katan Pet mayadagi fotkibani Directorate of Revenue Intelligence na hawkiba numit kharani gi mamangda Bangalore International Airport gi miyoi ama market lupa crore nifu rongi belu oigadaba cocaine kg mari fakraba matung satharakpa operation gi manung chana nupi ani du fokat pangamkibani Atoba thaudo amada sayesi gi Mars ahumda Dubai digi Bangalore thunglakiba miyoi amadagi market lupa crore 2.56 ki belu oigadaba sana kg 14.2 fokat ki hai phagat pagi thaudok laikre hari Bangalore dagi Manipur dagi ama yauna Kuki Nupi ani dagi lupa crore taraga mari henbaki yamna production fort ki baduga mari lendana former CM N Birem ma ki social media ra thangalaki ba goro lamada hairibana drug trafficking gi mayokta mari lena ba authorities singi makai dagi akan ba action lakhut kadabani Bangalore dagi yamlaba drug sing fort ki ba sina mara moiraga North East region asi asoba drug route ama oi habisi mayek sing takli loidana drug trafficking asina leba asigi citizen sing asoba threat ama oi habadu mayek singli mara maduna mari lena agency singi makai dagi drug network si thugoina ba akan mathabak kya lakhut kadabani hairiba thabak sing asi mapung phana pekhana bigi damakta agency singi marakta ningthina cooperation laina thabak taw sangi loidana hairiba network sing asi thugoiduna drug free India am ohenana ba anau sangi hona basangi loinana drug asi maru phone muthana bigi damakta public ki support si yamna mathau ta hen se phone dorakli Congress na governor da memorandum pisinkri sai isi gi angan ba saruk tagi suspend tawduna laiba tarani thusuba Manipur Legislative Assembly asi hauzik hinglibra natragana sirabra haibadu yauna tuan bo wang manga asi MPCC gi makai digi governor da memorandum ama pisinduna madugi sapsaba pakhuma ma pirakna ba khankri governor da memorandum Pishilaga Tulokibada MPCC ki spokesperson N Birem na permission haikibada say isigi January kunga marida governor na thokiba notification matung in February taradigi assembly session asi haunaba schedule toramane dubo set minister N Birem resign tokraba matung assembly samon tokibadu governor ki order amana revoke tokre mara maduranga si MPCC ki makedigi governor tuan wohang mga yawba memorandum madu pishin kibane hari ado tendana sumna miyamna thamjagi haujiku nadi miyam paus mata se lusinjarage mas makata pa no ba update miyam punanga minase